MLA Nipan की मथक थंगल की डिस्क्वालिफिकेशन की हियरिंग असेंबली की ट्राइब्यूनल सथख्रे श्याम कुमार की राय मथंग थागे अहुम लाथोनब रिजर्व तौख्रे MLA तरेट की चयोल मरी येथोख्रे TUC na Mahiroi Bevisana Misi की असेंग बलंगला लंजिन पुथोप ngamba मियोइदा लुपा लाख मंगा के रिवार्ड लाथोख्रे अचुमना कौखिबा पुंग निफुनिपान की बन मतम खरगे ओइना हंदोख्रे नोंपोक लोरेंबम की उयोग सिंगना लायोय खरबा इपाई पुसिंगना महौसागे खलकाइदना होनरमी हाइबगी मयक लारम खदम ओइहोरी थौबाल डिस्ट्रिक्ट के वांगजिंग हाइतुपोकपी लेकाइदा सही 13 रोंग के अंगांग मा जापानीज एन्सेफेलाइटिस ना नाब थेंगनरे खुरुमजरी टाइम्स ऑफ मणिपुर न्यूज यंगबिरि बसिंगबु कुमथम जंतन तराम लोकसरी होजिक मियाम द पाउ संदोंग पिजरी हौखिबा कुमजा लिसिंग अनि 13 के मार्च मरी अमसुंग निपान दा तांकक अनिरक थोना पांगथोखिबा 13 सुबा मणिपुर लेजिस्लेटिव असेंबली की मिखलदा INC की टिकेट माई पालखरबा मतुंग BJP दा सोंगसिंदुना सरकार सेंबा यावखिबा MLA निपान की मथकता थांगलखिबा डिस्क्वालिफिकेशन की केसिंग अदुगी हियरिंग असी मणिपुर लेजिस्लेटिव असेंबली की ट्राइब्यूनल दा सथख्रे होजिक डिस्क्वालिफिकेशन केस मायोकनरिबा आंध्रो केंद्र के MLA ओइरिबा मिनिस्टर TH श्याम कुमार वांगजिंग टेंथा केंद्र के MLA P ब्रोजेन कक्सिंग की वाई सुरचंद्र कुंबी की S बीरा लमलाई की खेत्री बीरेन वांगोई की ओलुखोई साइटू की ngमथंग हाउकिप अमदी सिंगात AC की MLA गिनस्वान हाउ जौनी मखोई निपान की मथकता कांग्रेस के MLA यावना तोंगान तोंगानबा मियोइसिंगना थारकिबा डिस्क्वालिफिकेशन तौनबगे वाकतसिंग अदु पुन्ना क्लिपिंग तौरब मतुंगदा हियरिंग चथखी हियरिंग अदुना मिनिस्टर श्याम कुमार की ओइना हियरिंग की रिपोर्ट मथंग था की अहुमदा लाउथोनब रिजर्व तौख्रे अदुगा अतोपा MLA तरेटकिना चयोल मरी की मतुंगदा हियरिंग चथनब लेपख्रे निंगसिंगबा याबदि हौजिक लेरिबा N बिरेन लुचिंगलिबा BJP की सुंगसिनबा लेंगाक असि सेमलदुना कुमजा लिसिंग अनि 13 की मार्च 15 दा चीफ मिनिस्टर ओइना N बिरेन बु वासक लौखि लोइनना कांग्रेस टिकेट माई पाखिबा MLA TH श्याम कुमार सु नुमित अदुमक्तदा मिनिस्टर ओइना वासक लौखिबनी मदुगी मतुंगदा तांकक अहुमलक थोकना MLA तरेट अदु BJP दा यावखिबनी Mahiroi Bevisana Misi की असेंग लंगला लंजिन पुथोप ngamba मियोइदा लुपा लाख मंगा की रिवार्ड पीरगने हाइना थांगमैबन यूनाइटेड क्लब TUC की प्रेसिडेंट प्रताप लेसांग थेमना लाउथोख्रे ngasi थांगमैबन दा लेबा थांगमैबन एथलेटिक यूनियन थाव की ऑफिस दा पांगथोखिबा पाउमिसिंग का उनबा अमदा वाफम असि लाउथोकलदुना प्रेसिडेंट प्रतापना मिसी असि की मरिक चुंबा पाउ पीबिरकपा ngamba कनागुंबा मिय अदुगे मसक ममिंग अरोन बोइना थमगनी सरकार की माइकैदगे अथुबा मतमदा मिसी असि की असेंग वाफम पुथोकपा ngमदबा असि की येंगलगा रिवार्ड असि लाउथोकपने हाइखे Any agency oisanu organization oisanu maduda leiramba mi oisanu satra oisanu madugi langla langjin piba ngamba madu puthokpa chapchana puthokpa ngamba da thangwi United Club na lupa lakh manga gi mana pigane hana khoi lauthoksari loinana maduda karigumba mahak na pirakuma matanda magi maming haidokseroi mahak ki leifam amasung lona thamjagani aduna thangwi United Club ki president ai samak loinana khoi gi secretary member sing khudimak ki khuthangda madu lona lak pirakanda madugi chapchaba मधुगी उहोबसिंग खंगोबसिंग पीबीनबा हाइना आइना निसिंगजरी पाउगी मिफम मधुदा सरुक याकिबा महिरोई बेबीसना मिसिगी मायुक्ता सेमकिबा JC against the mysterious death of निंगथौजम बेबीसना के कन्वेनर थिंगाम चितरंजनना JC न सिंदुना हयेंग जुलाई 19 नोमाइजिंग नुमित के अयुक पुंग 13 ताबा मतमदा अपुनबा मिफम अमा थाउगी मानदोक्ता पांगथोकलगने हयेंग पांगथोकदोरिबा अपुनबा मिफम असिदा लमदम असिगे CSO इमालुफ महिरोई लुप अमदी तोंगान तोंगानबा मरी लेनबा लुपसिंगना मतम साना लेंबिरक्तुना सोइदना सरुक याबियु मिफम असिदा JC न मतुंग तारकपदा मियामगा खुसनमदुना करम मखलगे खोंजंग संगसिनगदगे हाइबना चिंगबा वाफम सिंगसु खनगनि हाइखे हाना हंगबिबा लाखरबा CSO अमदी छात्र संस्थान अदुगी इमाइबेन मेरा पाइबी तो पुनमक्ता हयेंसी मोय पुन्ना यावरगा अथुबा मिफम अमा फमगा हयेंग थाउगी मानदपता पुंग 13 ताबा मतमदा अखोगी मीटिंग अमा अपुनबगी वारेप अमा लौमिननबा JC ना इथंदा लेपदा खितंग कंफ्यूज लाकपा तंजासिगा
ꯑꯩꯈꯣꯏꯅ ꯀꯟꯐ꯭ꯌꯨꯁ ꯂꯥꯛꯄ ꯍꯥꯏꯕ ꯌꯥꯔꯗꯤ ꯋꯥꯔꯦꯞꯁꯤ ꯑꯩꯈꯣꯏ ꯏꯊꯟꯗ ꯂꯦꯞꯅꯤꯡꯗꯕ ꯃꯌꯥꯝꯒꯤ ꯄꯨꯟꯅ ꯑꯄꯨꯟꯕ ꯂꯦꯞꯅꯤꯡꯕꯒꯤ ꯀꯩꯅꯣꯁꯤꯒꯤ ꯈꯣꯡꯖꯪ ꯑꯃ ꯑꯣꯏꯅ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯩꯈꯣꯏ CSO ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟ ꯄꯨꯟꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯁꯤꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯔꯤ Standard Robert Higher Secondary School gi Mahiroi N Bevisana Misi gi case asi yamna sensitive oiba case oibana school asi gi yumthangnabada leiriba Kawa Police Station at Tijanbagi thabak chathanbano naknana leminaba haibasi afafata punamak tathok tasin tongnaba maramna while asi tinthanabagi masak oirakloi haningai leite haina Youth Forum for Protection of Human Rights Women Wing gi Secretary Marina Kausana ngasi Paumisinga unaba amada haikre Manipur Press Club ta pangthokiba Paumisinga unaba amada mahakna makhataraduna CBI the case asi Paidri Fauba SIT da Sinagadabani Amadi Atubada Cabinet Mifam Pangtokuna CBI da case adu Sinana Bawarip Logadabani Haiki. CBI da Sinagani Haina Mayam da Budi Hike Bigre, do Taraga Sukaramba basis da CBI gi performa follow Toraga, case Sinagadori Bra, Hibagi Akoida Kaming Masulay, Habadi Cabinet Mifam Pamdana, case CBI da recommend Taure Hibas Taubataraga CBI na Pagani Pyro Hibatambangam de Carino Habamatamda, Provisionam Lake the Bagi Matanga, cases CBI da Sinau Hibamatamda, Chahi Ani Junkie, Amasung Akoi government, Amadi UP government na Hibamatamda, CBI na Payo Hibasu Yaki de Hanbada de Adu Komakaina Tanga Paki Bani Maramaduna CBI na cases Paidri Bawa SIT na Paiba, Amadi Sarkarna Cabinet Mifamama Atubamatamda, Famba, Siakoina, Babysnagi Mrs. Gimatanga, Koina Pami. Thasigi Tarani Panda Kansipurda Leba Standard Robert Higher Secondary School da Class 7 Tamlibi Mahiroi Nipi Masa ama School Asimki boarding gi ka da thori yanduna Sirambagi Thodok Laikraba Matung Ngasidagi Hona School Asigi boarding da Leramba Mahiroi Singi Mapon Masai Punamak Mama Mapa Singna Mayumda Punakrai Ngasi ayu pung tararom taba matamdagi School Authority gi Maikai dagisu boarding da Leriba Mama Mapa Singda Paupi Bagaloinana Mahiroi Singi Potsai adu Loktohan Kibani Mahiroi Singi Mapon Masai boarding dagi Loktoki Baduda School gi Maikai dagi Lokotpam Tokpa Tabaksing Mapung Fana Lokotki Pam the Tokdoksing Toktanaba Police Nasu Section Torang Lokotki Ningsing Bayabadi Bevisana Misi Asigi Langla Langjin Putoknaba Taxiladuna Tuan Tuanba Mahiroi Lupsing Amadi Lalo Lupsingna Misi Asigi Asumba Wild Fangdri Fauba School Asi Hang Bayaroi Haina Ating Batam Lakibadagi School Hang Dana Lady Bani It is. All Tribal Students Union Manipurna Tang Kunipan dagi National Highway da Pungni Funipan gi bantogani haina Toramba adu Chief Minister N Virena out of station oikivana Agri Veterinary Department ki Minister V Hankhaliana Chief Minister gi mahut sinduna akanba agitation asi matam khara handokpinaba amadi Chief Minister laklaba matungda mahakna daita punumak logduna miyam punba mifamama famlagani haina thajaba pirakpadagi khongjang asi matam khargi oina handokle haina achumgi General Secretary Saiboi Hokimna ngasi Chingmerong Adimjati Complex ta leiba achumgi office ta pangthokiba paugi mifamama da fongdokre mahakna makha taraduna agitation asi Chingi district sing da leiba isil inau singi oiba education sector health sector ST reservation policy tribal affairs and hills ki matangda Semdok Haningba kaya leibadagi government ki maikai da agenda asi masa khaina ithokuna thajan khibani madugi matungina government asu thabak oina pangthoknaba high power committee ama semnabasu matam sangna yengsin biraktabana maram oiraga national highway da ban tawbi khongjang asi sangsinaba warip laukhibani Nakalamaromda RIMS ki LDC recruitment gi matangda reservation policy follow tawdana notification tholakpagi matangda khongjang sangsin khraba matungda thasigi kunmanga da RIMS ki director ga unaduna fangfam thokpa MBBS course tambagi ST reservation amadi LDC gi notification chumthoktuna ST gi reservation pigani haina thajaba pirakpa asi RIMS ki director amadi mari lenaba staff singbu thagatli athuba matamda thabak oina pangthok pirakani haibagi thajaba su lei haike Our Honorable CM is out of station. Ngahaktang nakoy agitation se temporarily suspend oina tawbiro and he will take all the responsibility masigi issue gi matang sida when CM is back in Infal. CM Infal hanlal kanda noigi charter of demand gi matang da oisunu kari oisunu masi yingsin naba akoy Honorable Minister Hankalien naso mana so responsibility lauraga atsumgi charter of demand gi matangda nainaba CM hanlakba kanda committee ga phaminaba ama singe haina hairakpududa ngasi ekoi gi 48 hours national highway ban se we have temporarily suspended our
48 hours national highway ban haibasi phongdok ningbani ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯎꯃꯪ ꯋꯥꯃꯪ ꯌꯣꯛꯈꯠꯇꯨꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯗꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃꯈꯛ ꯄꯟꯕ ꯇꯥꯔꯕꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯣꯡꯄꯣꯛ ꯂꯧꯔꯦꯝꯕꯝꯒꯤ ꯎꯌꯣꯛꯁꯤꯡ ꯑꯣꯏꯔꯤ꯫ ꯊꯧꯕꯥꯜꯗꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯀꯤꯂꯣꯃꯤꯇꯔ 9 ꯆꯠꯂꯒ ꯂꯩꯕ ꯅꯣꯡꯄꯣꯛ ꯂꯧꯔꯦꯝꯕꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯃꯁꯛ ꯅꯥꯏꯕ ꯃꯥꯏꯆꯧ 8ꯀꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯂꯧꯔꯦꯝꯕꯝ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯈꯣꯏꯔꯤ ꯇꯥꯈꯤꯕ ꯂꯝꯗꯝꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯊꯦꯡꯅꯔꯤꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯧ ꯄꯔꯤ 30ꯒꯤ ꯃꯊꯛꯇ ꯑꯣꯏꯒꯗꯕ ꯂꯝꯍꯥꯡ ꯑꯃ ꯆꯍꯤ 50ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯎꯌꯣꯛꯆꯤꯡ ꯍꯥꯏꯅ ꯃꯤꯡꯊꯣꯜ ꯄꯤꯔꯒ ꯁꯦꯝꯒꯠꯄ ꯍꯧꯔꯛꯈꯤ꯫ ꯎꯌꯣꯛꯆꯤꯡ ꯑꯁꯤꯗ ꯃꯥꯂꯦꯝꯗ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯎ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯕ ꯁꯦꯟꯗꯜꯋꯨꯗ ꯄꯥꯝꯕꯤ ꯆꯥ ꯀꯌꯥ ꯌꯥꯎꯅ ꯃꯈꯜ ꯀꯌꯥꯒꯤ ꯎ ꯄꯥꯝꯕꯤꯁꯤꯡ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯍꯧꯔꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯎꯈꯤꯗ꯭ꯔꯕ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯃꯈꯜ ꯀꯌꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯔꯦꯛꯐꯝ ꯑꯣꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯔꯦꯝꯕꯝ ꯈꯨꯜꯗꯒꯤ ꯌꯥꯝꯕꯦꯝ ꯃꯦꯘꯅ ꯎꯌꯣꯛꯆꯤꯡ ꯁꯦꯝꯒꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗꯒꯤ ꯅꯣꯡꯄꯣꯛ ꯂꯧꯔꯦꯝꯕꯝꯒꯤ ꯒꯦꯖꯦꯠꯇ ꯌꯥꯎꯔꯛꯂꯦ꯫ ꯆꯍꯤ 15 ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯂꯧ ꯄꯔꯤ 30ꯒꯤ ꯃꯊꯛꯇ ꯑꯣꯏꯒꯗꯕ ꯈꯨꯜꯒꯤ ꯂꯝꯗ ꯎ ꯄꯥꯝꯕꯤꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯎ ꯌꯣꯛꯄꯒꯤ ꯃꯔꯝꯗꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯊꯦꯡꯅꯍꯧꯒꯗꯧꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯉꯥꯛꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯥꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯎꯌꯣꯛ ꯑꯁꯤ ꯁꯦꯝꯒꯠꯍꯧꯗꯕ ꯇꯥꯔꯒꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯐꯠꯇꯅ ꯁꯣꯟꯅꯍꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯈꯨꯜꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯊꯥꯈꯤꯕ ꯎꯁꯤꯡ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯔꯦ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯇꯧꯖꯈꯤꯕ ꯊꯕꯛꯁꯤꯡꯒꯤ ꯑꯋꯥꯃꯜ ꯑꯣꯏꯅ ꯑꯐꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯐꯪꯂꯦ꯫ ꯍꯥꯏꯔꯤꯕ ꯎꯌꯣꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯎ ꯌꯥꯟꯕꯒꯤ ꯑꯌꯥꯕ ꯄꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯕꯗꯤ ꯈꯨꯟꯕꯥꯎ ꯂꯥꯎꯔꯒ ꯃꯁꯥꯒ ꯆꯥꯅꯕ ꯎ ꯑꯃ ꯌꯥꯜꯂꯒ ꯄꯣꯠꯂꯣꯏꯕꯗ ꯁꯤꯖꯤꯟꯅꯩ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯆꯪꯕ ꯊꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯀꯌꯥ ꯂꯩꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯁꯥ ꯎꯆꯦꯛ ꯐꯥꯕꯒꯤ ꯑꯊꯤꯡꯕ ꯂꯩꯕꯅ ꯁꯥ ꯎꯆꯦꯛꯁꯤꯡꯒꯤ ꯌꯥꯔꯦꯛꯐꯝ ꯑꯣꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯎꯌꯣꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯂꯥꯃꯩ ꯆꯥꯂꯛꯄ ꯌꯥꯎꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯤꯡꯕ ꯉꯝꯂꯣꯏꯗꯕꯒꯤ ꯅꯨꯡꯅꯥꯡꯕ ꯈꯨꯟꯖꯥꯁꯤꯡꯗ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯅꯕ ꯃꯔꯤ ꯂꯩꯅꯕ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯐꯦꯟꯁꯤꯡ ꯇꯧꯕꯤꯔꯕꯗꯤ ꯎꯌꯣꯛ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯈꯤ꯫ ꯐꯔꯁꯠ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯒꯤ ꯃꯊꯛꯇ ꯁꯔꯀꯥꯔꯅ ꯁꯤꯒꯤ ꯉꯥꯛ ꯁꯦꯟꯅꯕꯒꯤ ꯐꯦꯟꯁꯤꯡꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯗ ꯂꯧꯔꯦꯝꯕꯝ ꯈꯨꯟꯖꯥꯁꯤꯡꯗ ꯄꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯈꯥ ꯇꯥꯅ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯊꯝꯖꯩ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯆꯍꯤ 50ꯒꯤ ꯃꯃꯥꯡꯗꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯎꯌꯣꯛ ꯑꯃ ꯁꯦꯝꯒꯠꯄꯤꯔꯝꯕ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯃꯗꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯤ꯫ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯁꯔꯀꯥꯔꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯎ ꯆꯥꯔꯥ ꯂꯦꯞꯇꯅ ꯊꯥꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯕ ꯎ ꯆꯥꯔꯥꯁꯤꯡ ꯑꯗꯨ ꯍꯧꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯎ ꯆꯥꯔꯥꯁꯤꯡ ꯑꯁꯤ ꯊꯥꯔꯕ ꯇꯨꯡꯗ ꯗꯔꯀꯥꯔ ꯂꯩꯕ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯆꯥꯏꯕꯤꯔꯕ ꯅꯠꯇ꯭ꯔꯒ ꯁꯥ ꯁꯟꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯁꯦꯟꯅꯕꯤꯕ ꯇꯥꯔꯕꯗꯤ ꯄꯨꯝꯅꯃꯛ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ꯫ Admission is going on. Saraswati Institute of Management and Paramedical Science, Pangai, opposite to 6 IRB MPTC Pangai, Pangai Road, Imphal, Manipur. Notice ki oina ihan hana Saraswati Institute of Management and Paramedical Science, Pangai na BSc Forensic Science course, Manipur da hangle. Mapalam da chatrabasu hayeng mag college cha lakpiduna admission tawbihoro akakna basitni. ब्रेक मतुंग मखा ताबा पाउ पीजरे। थौबाल डिस्ट्रिक्ट की वांगजिंग हाइतुपोकपी लेकाइदा सही 13 रोंगी अंगांग जापानीज एन्सेफेलाइटिस नाबा थेंगनरे। पेशेंट असि थेंगनबगा लोइनना मखा ताबा सेक्शन थौरांग ओइना नेशनल वेक्टर बोर्न डिजीजेस कंट्रोल सोसाइटी थौबाल की स्टाफ सिंगना डिस्ट्रिक्ट मलेरिया ऑफिसर थौबाल की स्टाफ सिंग खुसमनरगा ngasi numidag lekai aduda fogging kapthokre। पंबा याबदि कक्सिंग की तोंगान तोंगान लेकाइदा JE ना नाबा पेशेंट मसिंग हेंगलकपदगे कक्सिंग की अकोइबदा फोगिंग कापथोकपगी थबकसु कन्ना चथरिबनी। मालेम की मफम खुदिंग हयेंग पांगथोकदबा वर्ल्ड हेपेटाइटिस डे की थोरम की मांगोइनेना ngasi जेनिम्स की गैस्ट्रोएंटेरोलॉजी सेक्शन डिपार्टमेंट ऑफ मेडिसिन अमदी कम्युनिटी नेटवर्क फॉर एम्पावरमेंट कोन सिंदुना इन्वेस्ट इन एलिमिनेटिंग हेपेटाइटिस सी हाइबा थीमदा मणिपुर की मियाम पुना हेपेटाइटिस की मरमदा भाप तामिनदुना हेपेटाइटिस फ्री ओइबा लमदम अमा ओहेलेसी हाइना पाउजेल पुबा मोटरसाइकिल रैली अमा जेनिम्स की डायरेक्टर प्रोफेसर TH बिमोना कोनु ममांगदा लेबा सिटी कन्वेंशन दगे ngasi अयुक नमथाखरे।
Thorom maduga mari lenana Jenims ki Director Professor T.H. Bimona World Health Organization ki pandam matung ina kumza lising ani kuntrada hepatitis pumut muthana ba honariba asigi matung ina Manipur da hepatitis sina naba mi masing yamna leibana handak National Health Mission ki makhada National Viral Hepatitis Free Program haina mingthon ba hepatitis C virus asi muthana ba hayeng dagi hona lemna laing ba horagani Manipur da leiriba mipung khudimangna hepatitis virus dagi ngakthongna ba punna hona minasi haike hepatitis treatment howa amasung masigi prevention gi Paujel asi Manipur sinba thungna pina bagina makta ngasi civil society organization gi masak nairaba kon gi thomi kaya mongna Jenims ki aikoi gi gastroenterology department Jenims ki medicine department amadi mayam gi Jenims ki mahut silaga ai samak yauna hairiba motorcycle gi rally asi Imphal silma thungna amadi Imphal gi greater Imphal gi area atai da sinba thungna Paujel asi pung ahum supna miam da pina bagina makta hairiba World Hepatitis Day gi function asigi mapung phana na ba taujaba program ni Hepatitis B amadi C gi maramda mamutana khangdaba abadi section dabana B amadi C na bagi changwang khalakpani haina Education Minister T.H. Radesham na phongdokre wafam ase ngasi Jenims ki auditorium da pangthokpa World Hepatitis Day gi palan thorum da phongdokhibani Jenims ki Department of Medicine gi Gastroenterology section na Community Network for Empowerment kon ga khusam naraga pangthokpa palan thorum aduda Jenims ki Director Professor T.H. Bimo Medical Superintendent Professor N. Jitendra amadi Department of Medicine gi Head of Department Professor K. Ganachandra su saruk yakhe athoiba mithungnen oikiba Education Minister T.H. Radesham na makha taraduna Bharat ki oina hepatitis B amadi C na nabagi chang hengalakle Manipur da su laina sina nabagi sang su hengalakle masi karidagi no haiba thidokpa changi laina sina naraktrigai aikoina kari section thorang lakhotgadage haibasu ningthina khangba changi mafom pham khuding awareness piba amadi laina asigi matangda mamutana khangba ama tangai fade yariba makai alcohol sizinadaba yudagi lapthokpa tangai fade jingnaba leiragadi ngalingai test tokthoknaba honagadabani haiki akoi Manipur da tongan ba laina kayam sulai aduga hepatitis asi khara sathiba kanone sathiba laina amoe adu praja mayam se maruena hepatitis A B le C se masi cure to treatment to yam wa ba adu praja se aware ohenba adu ngasi world hepatitis day na mayam no prithvi se loina not only Manipur everywhere hepatitis ina affect over na masi world sinma thungna prithvi sinma thungna celebrate tawraga mayam se aware tahon aduga free medicine khara so piba akhoi madun affect tawra kambu da madugi program ne aduna akhoi mayam punna gyan taminaraga aware oiminara kanda akhoi gi hepatitis re gi kramai kan mangam gadage masi shahida sex ta adai mafam da depend tawde anybody can be affected by this disease adu Nong Subana Maram Oiraga, Imphal Jiri Lambi Paringe, Tongan Mongfam Ahumda, Narang Midang Amadi, Nasayuk, Singing Kairak Panamaram Oiraga, Lambi Faunabangam than a lady. Singing Kairak Pada, Yum Ani, Nansin Krihairi, Lambi Paring Asigi, None Manaki, Tlayang Kun, Kotlen Manak Amadi, Laijangda, Chauna, Singing Kaipatanatana, Lambi Paring Asigi, Mafam Karadasu, Nasayuk, Singing Kairatuna, Lambi Mayada Tasim Kibana, Gari Sing Chatpayaki the Banihari. Object Jiri the Gay, Imphal Thorpa Amadi, Imphal the Gay, Jiri Sankiva, Garikia, Lambi the Panduna lady. Landam masida thokliba thokdok kaya ge waroisin lengak na nathiduna leiba si laibak thibani haina akomlup kanglaipak ki president in charge Sanjit Soraishan da phongdokre ngasi Manipur Press Club ta akomlup kanglaipak na sinduna pangthokpa Integrity Protection Day ge thoromda saruk yakiba Sanjit na makha taraduna nong makang dana landam masida thokliba thokdok wathok kaya ge waroisin purakna ba hona bagi mahutta lengak na thokliba wathok sing asibu nathaiduna khangsinadana tumina lesinba si laibak thibani Kumza lisingani amada Manipur gi mafam khudingda mai hongna chalkhiba eheu adubu mai pakiba July gi kuntaret asi iramdam kanglipak asigi yamna maruiba numit amani numit asibo ngasigi mirol na kaufam thokte Manipur gi puarida numit asi sanagi maingna iduna lehorgadaba numit amani haike Purup amaga ki aning ba phangna hona badang hak leragana amaga damu moithem tawba ngha lerga amadamu purup amadamu moitheng tawba masi tokpiro masigi makoina Sangsel iba makogi moithem lang aduda madu lisang sina tawraga su madugi moithem lang do akoi ngasi di mikap thoklak pa tanja ama oirabanina madu ngasi mak leiriba tanja tangkak asidadi akoi madu moithem lang da thuraroi haibadu madi adumak thamjani
नुमिचिदगी होरकाना अथुब मतमदा अखोगी यासिनबम पोराकाना स्टेबल गवर्नमेंट अमल लैरकाना अखोगी मणिपुर प्रजा पुनमंगना पामेबा वारिबा इशू पुनमसे खनबिरकाना गवर्नमेंट इंडादा थानब तवयु मदु नतबतारगी मणिपुर मियामगी मशा सोइदना फंगलकनी हाइबसे अखोगी थमजरी पुवारगी थौदोक कया निंगसिंगबना ngasi merolna tunglam chata thengnerkadaba khudongthiba kaya mayok yabada araiba oigani haina Coalition for Indigenous Rights Campaign Manipur Sirkagi Secretary Moirangthem angambana phongdokre ngasi sana konungda pangthokpa pawmisinga unaba amada angambana makha taraduna kumjali singani tara manga dagi hogduna sirkarna August 13 bu ningtamba numit haina palan tawduna lakpa adugum handak sahisu pangthoklagani loinana lamdam asida thokliba thoningdaba thodok kya asigi warushin purakpa haibasi pre-merger political status da leireba khakta dangamgani ngasi haurakliba nahasingda lamdam asigi ningtamba leibak ama oirami haibasi khanghanbaga loinana Manipur gi oina atangba tonganba firalna chingba kyasu leirami haiki August 14 asiningsing boina laikai khudingmakta kun khudingmakta hairiba ekhoi national flag asi sungsoi soidana educational institution sing da so hairiba flag asi masi sungsoi soidana singkhat piyo loinana hairiba August 14 ga mari leinaba tongan ba masibu ningsingba thoram singsu hairiba ekhoi laikai sing amati institution sing da sungsoi soidana pangthok piyo adugo loinana Sirkana maruaina ekhoi education institution sing da ekhoi mairoi sing da hairiba 14 August si henna kari gi pangthokpa gi mathok tari bano haiba gi matang da ekhoi symposium amakak yamna paksan na hairiba ekhoi gi school college sing da pangthokani Amaromda lakliba August 13 asida lamdam asida leiriba mahiloisang amadi laikai dasu Manipur gi firal chingkhatuna Manipur gi ningtamba numit pangthokpiyo haiki Singnangai oiba misida Standard Robert Higher Secondary School gi mahiroi baby sanana laikhidaba ngasiga thana numit tarani mapung fare karamba matamda masagi misi asigi asumba langlalangjin khangmangamgadage athubada oil fanganbiyo haiba wahi asida laikhidrabi baby sanagi apokpa mapa tom chauna tatana sonjaba wahising oidina lehori iramasida Tom TV gi khanaba pawdam ama Baby Shana Ingsok Lisingani Mangagi, January Ahumda, Imphal West District ki Thangmiban Vaisnam Laikai da Leiba, Ningthogjam Tomsogi, Masanopi Oina, Malem da Khongdarakki. Mahaki Mabung Ani Leiri, Machin Manau Singi Manungda, Khwaidagi Atombi Oivana, Piklingai Matamdagi Hongna, Mabung Ani Amadi, Mama Mapada, Nautis Hazaduna, Kena Nongna Saurakki. Yang harau na mani oida bye toram dana. Mapaga igana majid tilaga tamambane numito mai am harau na sangi bane mapaga ma uri bawli paga yeu bane ma mati yang hallo bye na toram bane baba mama ai mai ai tangi bane mai ai Mahak na sahi ahum pharakpa matamdagi mabung singi matung inaduna lairik tamba chatpa horakhe thangmai banda leiba St Patrick School da nursery class tamlakhe KG1 dagi class 3 faubana uripokta leiba Heritage Convent School da tamlakhe makhata na class 4 dagi Kanchipur da leiba Standard Robert Higher Secondary School gi hostel da leiduna school asimakta da mahi masing makha tamlakhe nongmaijing khudingi Masanupi gi manakta chatuna imung manung punna matam lenminakhe harau kumhai gi matam dasu imung gi mioi punamak punna harau nungaina ingna chikna leiminarakhe Standard Robert class 4 gi sang bahore adu kamai duk sang ya kaza inaw no pagi masanupi atom biji adu mamangda sahi ma ebasoina mana lei
ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦꯅ ꯕꯣꯔꯗꯤꯡ ꯂꯩꯕꯁꯤ ꯃꯥꯁꯨ ꯑꯁ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯀꯅꯤ ꯆꯤꯆꯦ ꯃꯅꯥꯛꯇ ꯂꯩꯔꯨꯅꯤ ꯈꯣꯠꯂꯨꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯍꯤ ꯇꯦꯁꯇꯒꯤ ꯇꯣꯛꯑꯒ ꯁ꯭ꯇꯦꯟꯗꯔ ꯔꯣꯕꯣꯠꯇ ꯀ꯭ꯂꯥꯁ 4ꯗꯒꯤ ꯆꯪꯕ ꯍꯧꯕꯅꯤ ꯐꯥꯔꯁ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉ ꯄꯨꯔꯒ ꯆꯠꯂꯒ ꯑꯥꯗ ꯆꯥꯃꯤꯟꯅꯩ ꯂꯣꯏꯅꯃꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯗꯩ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯊꯣꯛꯂꯛꯄ ꯈꯣꯠꯂꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯌꯥꯝꯅ ꯑꯆꯤꯛꯄ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯍꯤꯡꯖꯩ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯒꯥꯔꯗꯦꯟꯁꯤꯡꯒꯤ ꯏꯆꯥꯁꯤꯡꯅ ꯆꯠꯁꯦ ꯍꯥꯏꯕꯗ ꯆꯠꯇꯕ ꯃꯐꯝꯗꯤ ꯌꯥꯎꯗꯦ ꯑꯩ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯂꯤ ꯀꯣꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯨꯃꯤꯠꯇꯨ ꯃꯃꯥꯅꯦ ꯑꯩꯈꯣꯏ ꯃꯉꯥꯅꯤ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯑꯗꯨꯝ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯅꯣꯡꯃꯗꯨꯃ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯃꯌꯥꯝ ꯃꯇꯝꯗ ꯆꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯃꯤꯠ ꯑꯗꯨ ꯖꯨꯂꯥꯏ 19ꯒꯤ ꯑꯌꯨꯛꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯝꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯃꯃꯣꯟ ꯃꯤꯅꯣꯛ ꯄꯨꯝꯅꯃꯛ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯛꯇꯅ ꯅꯤꯟꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛ ꯄꯨꯡ 5:53 ꯆꯠꯄ ꯃꯇꯝꯗ ꯕꯦꯕꯤꯁꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯅ ꯑꯄꯣꯛꯄ ꯅꯤꯡꯊꯧꯖꯝ ꯇꯣꯝꯆꯧꯒꯤ ꯃꯣꯕꯥꯏꯜꯗ ꯁ꯭ꯀꯨꯜꯗꯒꯤ ꯄꯥꯎ ꯄꯤꯔꯛꯈꯤ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯕꯦꯕꯤꯁꯅꯥꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯋꯥꯈꯜ ꯆꯣꯏꯔꯕ ꯆꯣꯏꯔꯕꯤ ꯑꯃꯒꯤ ꯃꯇꯥꯒꯨꯝ ꯁ꯭ꯀꯨꯜꯗ ꯈꯣꯡꯂꯩ ꯊꯨꯅ ꯌꯧꯔꯛꯈꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗ ꯍꯥꯟꯅꯗꯒꯤ ꯉꯥꯛꯁꯦꯟꯗꯨꯅ ꯂꯩꯔꯝꯕ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯆꯪꯕꯗ ꯑꯊꯤꯡꯕ ꯄꯤꯕꯗꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕ ꯐꯪꯈꯤꯗꯦ 19ꯒꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯒꯗꯕ ꯃꯤꯅꯤꯠ 3-4 ꯋꯥꯠꯂꯤꯉꯩꯗ ꯐꯥꯁ ꯀꯣꯜ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯁꯤꯕꯨ ꯕꯤꯕꯤꯁꯅꯥꯒꯤ ꯄꯦꯔꯦꯟꯁ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯍꯥꯏ ꯃꯥꯅꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯃꯇꯝ ꯆꯥꯗꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯩꯁꯨ ꯈꯤꯇꯪ ꯀꯩꯅꯣꯅꯦꯅ ꯈꯜꯂꯤ ꯅꯍꯥꯟꯒꯩ ꯑꯃꯨꯛꯇ ꯇꯧꯔꯛꯇꯕꯅꯤꯅ ꯑꯩ ꯐꯃꯨꯡꯗ ꯂꯩꯔꯤ ꯍꯧꯒꯠꯇ꯭ꯔꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯧꯔꯛꯑꯦ ꯅꯦꯠꯋꯥꯛꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯍꯩꯁ ꯃꯁꯤꯗꯤ ꯐꯤꯕꯝ ꯑꯃꯅꯤꯅ ꯍꯧꯒꯠꯂꯒ ꯅꯦꯠꯋꯥꯛ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯖꯒꯥ ꯑꯃꯗ ꯆꯠꯊꯣꯛꯑꯒ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯀꯥꯟꯗ ꯕꯦꯕꯤꯁꯅꯥꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯏꯁꯥꯏꯠ ꯇꯧꯔꯝꯃꯦ ꯍꯦꯡ ꯇꯧꯔꯒ ꯂꯩꯔꯦ ꯑꯃꯨꯛꯇ ꯂꯦꯛꯄꯤꯔꯛꯎ ꯍꯥꯏ ꯑꯩꯁꯦ ꯄꯥꯈꯠꯃꯟꯈꯤꯗꯅ ꯃꯃꯥꯅ ꯀꯣꯟ ꯐꯦꯡꯉ ꯂꯩ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯕꯤꯕꯤꯁꯅꯥ ꯊꯧꯔꯤ ꯌꯥꯜꯂꯦꯅ ꯂꯥꯎꯔꯒ ꯑꯩꯅ ꯆꯦꯜꯂꯒ ꯐꯤ ꯄꯨꯔꯥꯞ ꯁꯦꯠꯆꯜꯂ ꯆꯠꯄꯁꯤ ꯑꯩ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯁ꯭ꯀꯨꯜ ꯌꯧꯕꯗ ꯃꯤꯅꯤꯠ 15ꯒꯨꯝꯕꯗꯤ ꯍꯦꯟꯅ ꯆꯪꯗꯦ ꯆꯪꯉꯦ ꯂꯥꯛꯑꯦ ꯂꯥꯛꯀꯥꯟꯗ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯄꯥꯟꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯒꯦꯠ ꯂꯣꯜꯂꯝꯃꯦ ꯒꯦꯠ ꯍꯥꯡꯇꯣꯛꯍꯜꯂꯦ ꯄꯥꯛ ꯍꯥꯡꯕ ꯌꯥꯗꯦ ꯈꯣꯡꯄꯥꯟ 2-3 ꯀꯥꯎꯋꯦ ꯑꯗꯨ ꯃꯇꯨꯡꯗ ꯍꯥꯡꯇꯣꯔꯛꯑꯦ ꯆꯪꯉꯦ ꯃꯅꯨꯡ ꯆꯪꯕ ꯀꯥꯟꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯔꯝꯃꯦ ꯑꯣꯜ ꯃꯅꯤꯄꯨꯔꯤ ꯔꯤꯀꯣꯒꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯦꯝꯕꯔ ꯐꯅꯌꯥꯝꯅ ꯂꯩꯔꯝꯃꯦ ꯑꯩ ꯎꯔꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯆꯥꯅ ꯂꯩꯔꯤꯕ ꯀꯥꯗꯣ ꯅꯥꯀꯟꯗ ꯆꯪꯁꯜꯂꯤ ꯃꯥꯅ ꯇꯨꯝꯐꯝꯗꯣꯝꯗ ꯁꯣꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯒꯤ ꯆꯪꯁꯤꯟꯕ ꯀꯥꯟꯗ ꯄꯨꯂꯤꯁꯅ ꯌꯥꯗ꯭ꯔꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯆꯪꯒꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯗꯤ ꯌꯦꯡꯖꯒꯦ ꯍꯥꯏꯕꯅꯤ ꯏꯕꯤꯗꯦꯟꯁ ꯃꯥꯡꯒꯅꯤ ꯍꯥꯏꯌꯦ ꯏꯕꯤꯗꯦꯟꯁ ꯃꯥꯡꯒꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩ ꯃꯁꯥ ꯁꯣꯛꯆꯔꯣꯏ ꯃꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯃꯨꯛꯇꯗꯤ ꯑꯩ ꯌꯦꯡꯖꯒꯦ ꯑꯃꯨꯛ ꯌꯦꯡꯖꯒꯦ ꯍꯥꯏꯕꯁꯤꯗ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯇꯝꯅꯅ ꯑꯩꯕꯨ ꯊꯤꯡꯉꯤ ꯃꯃꯥꯁꯤ ꯑꯣ ꯈꯣꯡꯉꯩ ꯀꯞꯄꯦ ꯑꯩꯈꯣꯏꯅꯤ ꯄꯨꯡꯈꯥꯏ ꯑꯃ ꯈꯔ ꯍꯦꯟꯅ ꯀꯞꯄ ꯀꯥꯟꯗ ꯑꯩꯁꯤ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯦ ꯃꯃꯥꯁꯤ ꯄꯥꯏꯔꯒ ꯑꯩꯅ ꯆꯤꯡꯉ ꯂꯥꯎ ꯆꯠꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯩꯅ ꯂꯥꯎꯔꯝꯕꯁꯤ ꯌꯥꯝ ꯀꯟꯅ ꯂꯥꯎꯋꯦ ꯃꯌꯥꯝ ꯇꯥꯔꯝꯒꯅꯤ ꯌꯥꯝ ꯍꯧꯅ ꯂꯥꯎꯋꯦ ꯑꯩꯒꯤ ꯑꯁꯤꯕ ꯏꯆꯥꯁꯤ ꯅꯣꯏ ꯃꯌꯥꯝ ꯌꯦꯡꯅꯔꯒ ꯆꯥꯔꯣ ꯑꯩ ꯂꯧꯔꯔꯣꯏ ꯍꯥꯏꯔꯝꯃꯒ ꯑꯩ ꯒꯥꯔꯤ ꯇꯣꯡꯉ ꯊꯣꯛꯂꯛꯄꯅꯤ ꯃꯌꯥꯝꯅ ꯈꯥꯝꯃꯁꯨ ꯈꯥꯝꯅ ꯑꯩ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯄꯗꯒꯤ ꯕꯦꯕꯤꯁꯅꯥꯒꯤ ꯑꯄꯣꯛꯄ ꯑꯃꯗꯤ ꯃꯌꯥꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯐꯣꯔꯦꯟꯁꯤꯛ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯤ 2ꯈꯛ ꯆꯪꯕꯤꯔꯣ ꯍꯥꯏꯕꯗꯒꯤ ꯑꯩꯅꯦ ꯑꯩꯒꯤ ꯇꯥꯃꯣꯅꯦ ꯑꯩꯈꯣꯏ 2 ꯆꯪꯉꯤ ꯆꯪꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯨ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ ꯊꯧꯔꯤ ꯌꯥꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯥꯝ ꯅꯦꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯋꯥꯡꯕ ꯌꯥꯝ ꯍꯦꯜꯂꯤ ꯃꯊꯛꯀꯤ ꯐꯃꯨꯡꯒꯤ ꯃꯊꯛꯇ ꯌꯣꯠ ꯃꯆꯥ ꯑꯃꯈꯛ ꯉꯥꯛꯏ ꯃꯗꯨ ꯉꯥꯛꯏꯗꯨ ꯀꯔꯤꯒꯤꯅꯣ ꯐꯩꯖꯨꯞ ꯅꯨꯡꯁꯨ ꯇꯥꯗꯅꯕ ꯃꯣꯟ ꯅꯨꯡ ꯇꯥꯗꯅꯕ ꯃꯆꯥ ꯑꯃ ꯉꯥꯛꯄꯅꯤ ꯑꯗꯨꯗ ꯊꯧꯔꯤꯁꯤꯅ ꯄꯨꯟꯁꯤꯜꯂꯦ ꯑꯗꯨꯒ ꯄꯨꯟꯁꯤꯜꯂꯒ ꯁꯤꯗꯩꯗ ꯂꯥꯛꯑꯒ ꯁꯤꯁꯤꯅꯤ ꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯁꯤ ꯌꯥꯟꯈꯠꯄꯅꯤ ꯄꯨꯔꯥ ꯌꯥꯟꯈꯠꯂꯦ ꯁꯤꯗꯩꯗ ꯑꯗꯨꯒ ꯁꯤꯗꯒꯤꯅ ꯃꯀꯣꯛ ꯃꯇꯣꯟꯁꯤꯗꯒꯤꯅ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯐꯥꯎꯕꯗ ꯏꯟꯆꯤ 6-7 ꯍꯦꯟꯅ ꯈꯦꯠꯅꯔꯝꯃꯣꯏ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯃꯈꯨ ꯌꯦꯠ ꯊꯪꯕꯁꯤꯅ ꯁꯔꯁꯤ ꯊꯦꯡꯅꯤꯡ ꯊꯦꯡꯃꯥꯡ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯐꯝꯕꯤꯔꯒ ꯃꯈꯣꯡ ꯑꯣꯏ ꯊꯪꯕꯁꯤꯅ ꯁꯨꯃꯥꯏꯅ ꯐꯝꯕꯤꯔꯒ ꯈꯣꯡꯌꯥ ꯏꯉꯥꯡꯅ ꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯨꯠꯁꯤ ꯌꯥꯟꯊꯔꯒ ꯂꯩꯔꯝꯃꯤ ꯁꯨꯃꯥꯏꯅ ꯃꯀꯣꯛ ꯁꯨꯝ ꯄꯩꯔꯝꯃꯤ ꯃꯔꯩ ꯈꯤꯇꯪꯈꯛ ꯇꯤꯡꯊꯣꯛꯏ ꯆꯤꯛꯏ ꯑꯩ ꯌꯥꯏ ꯑꯗꯩ ꯑꯇꯩꯗꯤ ꯊꯣꯛꯄꯨꯗꯤ ꯑꯗꯒꯤ ꯃꯥꯅ ꯃꯌꯨꯡ ꯍꯥꯟꯕꯒꯨꯝꯕꯒꯤꯔ ꯀꯔꯤꯅꯣ ꯆꯤꯡꯍꯤ ꯃꯨꯁꯨꯗꯧꯅ ꯇꯧꯏ ꯑꯗꯨꯁꯨ ꯈꯨꯗꯛꯀꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯗꯨꯒꯤ ꯅꯠꯇꯦ ꯏꯁꯤꯡ ꯍꯥꯏꯁꯤ ꯐꯒꯠ ꯇꯥꯕꯗ ꯐꯒꯠꯇ ꯀꯪꯉꯣꯏꯗꯕꯅꯤ ꯄꯨꯡꯀꯪ ꯀꯪꯉꯤ ꯈ꯭ꯌꯥꯎ ꯂꯥꯎꯔꯦ ꯃꯈꯣꯡ ꯈꯣꯡꯌꯥꯗꯨꯗ ꯁ꯭ꯇꯔꯗ ꯆꯠꯂꯨꯔꯒ ꯏꯁꯤꯡ ꯆꯣꯠꯂ ꯆꯠꯂꯨꯔꯒ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯄꯛꯁꯤꯟꯕ ꯑꯗꯨꯃꯥꯏꯅ ꯂꯩꯈꯣꯝꯗꯧꯅ ꯐꯖꯅ ꯄꯛꯄꯣꯛꯏ ꯋꯥꯎꯔꯒ ꯈꯣꯡꯌꯥꯁꯤꯗ ꯁ꯭ꯇꯔꯒꯨꯝꯕ ꯍꯥꯏꯗꯤ ꯏꯁꯤꯡ ꯆꯣꯠꯂꯒ ꯁ꯭ꯇꯔꯒꯨꯝꯕ ꯆꯠꯄꯗ ꯎꯐꯨꯟ ꯄꯛꯄ ꯃꯌꯥꯝꯗꯨꯅ ꯀꯪꯁꯤꯜꯂꯒ ꯋꯥꯎꯕ ꯑꯗꯨꯃꯥꯏꯅ ꯄꯨꯡꯀꯪ ꯀꯪꯉꯤ ꯀꯅꯥꯒꯨꯝꯕ ꯃꯣꯏ ꯋꯥꯔꯗꯦꯟ ꯍꯥꯏꯕꯗ ꯃꯇꯤꯟ ꯑꯣꯔꯣ ꯇꯥꯏ ꯀꯣꯡꯒꯣꯟ ꯇꯥꯏ ꯑꯩꯒꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯄꯨꯡꯀꯪ ꯀꯪꯉꯤ ꯂꯣꯏꯅꯃꯛ ꯄꯨꯡꯀꯪ ꯀꯪꯉꯤ ꯑꯃꯠꯇ ꯆꯣꯠꯄ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯩ ꯍꯧꯅ ꯆꯥꯛꯂꯤꯕ ꯕꯦꯕꯤꯁꯅꯥ ꯃꯤꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ
concern authority na di baby shana hai ba nupi masa si hanging toroga masa mathan da thori yalaga siba oigani hai bi choba chance ama lei haina authority gi maikei de gi thamli adubu nakal amarom da khoi gi JSC na phongdor poi matung ina di hai ba baby shana hai ba nupi macha asi mayum da gi boarding tam na chat khimatam da thoidok pa mangon da nungai ta ba khatna ba chaina ba kari su lei ki de masina khoi gi maha ki mission si gi chap chap maram asi kari no hai ba si khoi gi paukhung phangji ba wahang amaga chak manan leiri हाइरिबा मिसी असि मतंग अचुंबा लंगला लंजिन पुथोके हाइरबदी अखोगी लैंगा की नत्तबा अखोई इंडिपेंडेंट ओबा बॉडी अमदा नाखै सेना थिगललगदी हाइरिबा मिसी सि मतो करमना हाइरिबा अंगांग असि सिगिबनो हाइबसि खंबा याना लै मैरिकतगी मैजाउबी थोक्ट्रिङैदा अखोगी लैंगांग इंडिपेंडेंट बॉडी अमदा थिगलहन्दुना हाइरिबा केस असि सॉल्व तोबा तंगाई फदे कैमरा पर्सन शरद पोसंगबोंग लोइनना पाउदमजिरिबा शरद अनौबम टॉम टीवी न्यूज़ इम्फाल Makata Papogda, Narang Hing Nong Chukiban Maram Oiraga, Infal Maruiba, Lambi Kea, Ising Tumjin Kivan Maram Oiraga, Miam, the Lambi Satok Sasinda, Chauno Kudong Shadaba Magnari. Infal More Lambi Paringi, Singjamay Mangam Laikai, Amadi, Kawagi Oil Mapada, Ising Senta from Laitavan Maram Oiraga, Lambigi Mafungada, Ising Tumjin K. Maya Lambi Paring the Su, Kaisampat, Laisom Merak Mapa, Ahantem Laikai, Amadi, Awam Marak Mapada, Lambigi, Nakan Ama, Ising Tumjin Badage, Miam, the Satok Sasinda, Awaba Magnaki. Manipur High Court na Turel dege nunglingoi pekpa amadi lauthokpa thingkibagi mayokta ngasisu unemployed local truck owner association asinduna ngasi minuthong truck parking da association gi members singna wakan mifam phamkhre wakan mifam adu da saruk yakiba association gi advisor M Angongto na Manipur High Court ki wayal asi nunglingoi pekpana mapung oiba sinpham paiduna hengliba amadi nunglingoi puthok pusin tawduna gari thorga imung puriba sinmising hingna siro haibaga pangkhak oire haiki Chingam khangda akhoi kangauna ba haitare labor mayam amju akhoi uji kano tamle re ade nung lengoi chingba akhoi kathangi na tana akhoi gi labor mayam ama dagi turenda nung lengoi suraga hingjaba mayam ama jibika oiba mayam ama akhoi gwati hai kona thadapi ba je maji tawinu akhoi gi jolambi ma pibiu na akhoi ngasi gi kana protest tawjabane ado masai da akhoi gi makada ba akhoi protest mayam am tawrakani msigi kano je handoktragadi akhoi uji subam jabam leite akhoi ji uji ngau chen lere uji chakhum maimu pai phim lere ba aduna akhoi uji tawda ja da thabung ne na akhoi sana kang tawjaran mayam phamjari Amaromda Uripo Kangchup Road 407 Tata Owner and Drivers Union asu Manipur High Court ki wayal adubu yaning dum phongdoktuna ngasi iroi semba singjinda gari sing khamjinduna wakan pham sathakre wakan mifam adu da saruk yakibasingna High Court ki wayal yaning de sinmi singi chakhau thadat kanu haiba kholaw sing lauki khongjing adu da saruk yakiba union ki secretary W Jitena Joint Minister N Virendra Landam sida lairaba sinmi sing laihaloi haina phongdokhraba mapau hojik lairaba singda onsinduna chakhau thadatnaba honariba thong asi handokpiu karigumba athubada athingba si lauthoktrabadi loan lauruba gari sing bank natraga company da sinabagi khongjang sangsilagani haike masina solai bise khoi sarkar ki sungai khoi development work ta nung lengoi yaura ibni harib sing loi thingilaga di kamaina khoi development work kamai tor kadoino adagi amuk thomoi chongna yajaning daba mana khoi ge honorable CM N Birelna khoi Manipur praja lai re lelaroi na takpi gi budu hoi jathare ba thong jidi khoi gi lai re sing muthak kani haibagi adugumba thong ni na logjei maramaduna hari ba order se athuba matamda handokpi da targadi khoi loan puriba gari singsu khoi company da khoi surrender tawjarani hai National Food Security Act Development Committee Kurai Napsa gi cheng mapung fana phangdabgi matangda thasigi kumapan gi ayuk pung tarukta gi nungthil pung taruk fawba Kurai Kendra da banchathanaba lauthoki wafumadu ngasi CAFN PD Minister na committee gi myoising da thajaba pirakpadagi handok le haina committee gi cherol aman hairakle kumgi nong chudabana thangna chanaba lau unaba isingidamak ha kana launaraba wanarba matamasida kumbi kendra gi manung chanba wangu terakong gram panchayat electric motor hand pump gi isingna lamdamdugi miyam gi di sidayai nadayai gi masak oihori gram panchayat asina lamdam sigi mathau taba thorang paikhatuna electric motor hand pump utuna hutuna madugi isingna lamdam sida pipeline da ising piduna miyam gi awaba kokhan batanatana Manipur da ahanba phidamningai oiba thabak paikhat hori gram panchayat singsu Saukhanaba lengakna thadariba taramari suba finance commission lishingani taratret taranipan gi senfamna wangu terakong gram panchayat na lamdam sida toina mayok nariba isingi awawa kokhanbada mateng pangnabagi pandamda electric motor sizinaba hand pump
taret gram panchayat asige ward tarage manungda hutki amadi ising teng tara khinki masina matam naina thaduna miyamgi lempana natragasu hingbada tangai fadraba thakna chanaba ising di phangalli isingi wanaraba matam sida ising phangan bibagidamak lamdam sigi miyamna gram panchayat asibu amadi pradhan p baleswarbu thagatpa phongdokli amadi makhatana isingi awba kokhanaba thaurangsing paikhalangnaba lengaki midyang chingsilakli koi wangu tera kong gram panchayat ta hariba sumba hemplam masi taret hutsai aduga akhoi gi wangu tera kong gram panchayat ki praja singa taret sina huji huji chalai duna lairi aduga henpam amamam na hauje koi yamdraba da yum sahum gi sangde koi chalai duna hauji huji miyam gi mangda ubiriba henpam masina huji ki yamna kangaba kalen gi sing phangraba toti sing phangraba wangu tera kong gi khwaidagi waba sing waba mafam asida tengki tara saduna hauji yamdrabada koi gram panchayat siki saruk ahum thokpagi aitare saruk ani di koi wangu tera kong gram panchayat ne sing piba ngamna huji sisinari MLA ke manak tatna su kyara han haijare adu mahana toti pipe akaswida tari base asidagi pipe pibi ni harga su hauji babu de pibi de bilaire aduna aikone yarga de athu matamda aikone ising thabiro ha base asugumati haijani magan ikang adu asugumati oire ikang oibada sinatana hana de jongna mamang thakta su aikoije ising awa base mak mai onarabani adu प्रधान अखोना हाइजर नुसीबीदना प्रधान माना लमलोंग सेंटेक्स खिनबीरगा अखोगे लाइफम लेरिबा असिदगी हेल्प अमा थाबीरगा अमाउदगी इसिंगदना अखोय सप्लाई तौजरगा अखोय खरगा अफंग चाजरी सि फी सुनिंगा लेथदना अखोय अदुम मतिक वारे अदुबु थांना नबाबाउदी हारिबा बालेश्वर हारिबा प्रधान हिना खर पीबीबसे अखोय याम हरावे सिगी मथक्ता MLA ना मुक्तंग मियेंग चंगबीरगा mayangi kona na basi pibira de akhoi yam harang jagani bazar je sing phangdadana yang baram me dubu padan obiriba pasmam balesor na akhoi gi awa baje obidana mateng pangbire si phangba akhoi amna thagat sari paugi maraktana tenba bre matangalungminasi Yenkom Hexagon Private Limited. We are hiring production manager, project supervisor, sales associates, customer relationship manager, HR executive, civil engineer, wallpaper installer, inventory data entry associate, carpenter, driver, housekeeper. Experienced candidates only. Candidates who feel they are suitable for the position, please send your CV to our email astrotonjam12@gmail.com. and state in the subject area the position you are applying for. Yenkom Hexagon Private Limited, RK Birla Shopping Complex, Singjamai Bazaar opposite Axis Bank ATM, Imphal West. Contact number 9077613060, 7005143650 or 8837025787. Breaking matungda makata pa pau pijari. Government Hindi Teachers Training College Imphal amadi DM College of Teachers Education Imphal da Bachelor of Education B.Ed tambagi ayaba kakre adubo lengaki mari leneba loisang amadi myoy amatana hiramasida karisuna sungdana leibabu Kanglaipak Students Association KSN na pendaba phongdorokli ngasi thangmaiban pukri asobada leiba mahiroi lup asige loisang da pangthokpa paugi mifam amada KSA gi President N Chetan na National Council of Teachers Education hairiba B.Ed tampham anisigi leiriba approve tawraba faculty sing building gi plan amadi saba loikibage certificate na chingba document oina pisilakpagi mathakta website ta update tawnaba ahanba sokos notice ama sahi asigi February 18 da amadi anisuboina May gi 19 da tharakraba fawbada pakum amata piraktabadagi B.Ed tambagi recognition adu kakibani Pibam masi yawraba fawbada Education Minister Director Education U amadi atai mari laina basingna ngasi fawba karigumba amata tawdana thoksadana leithokpabu KSN na hakchina lawbuga loinena di recognize tawkraba B.Ed course asi Training Institute ani asida amuk hana thamnaba mathau taba thabak paikhalaktrabadi akanba khongjang sangsilagani haina Chetan na makha takhe Train tawriba institute singchida akoina NCT gi criteria sudaba myam ama yaramba amasung makhatana Principal to Suribra Sudribra have zu young Peter Haitare, Maram Aduna College Sing Ase Akogi business Haitare, commercial on Ontore Habasi Akoi, KSA Makaidiki Tamzani, Amasung Maruena Akogi, Amatangareva College, Ani Ase Atuba Matamda Gomena, Masi revoke Tongnaba, recognition, revoke Tongnaba, Haitare, withdraw to give us a revoke Tongnaba Tohunda Targadi, KSA na, Makal Makakayaki, Kongjung Jixel and Yabja Tamzani. Bharat leiriba University singi manungda Central Agricultural University Imphal ase All India gi ranking da wangkhana mafam kanba ngamlagani haibagi thajaba leire
masimak oza mahiroi amadi mama mapasinggi honajamanani haina CAU gi Vice Chancellor Dr. M. Premjit Fongdokre. Wafam ase handak UGC na lauba ICAR AIEEA Junior Research Fellowship lising ni taramapanda Fisheries Stream da All India gi oina topper oirakrabi kaisam Ginita Devi bu ngasi CAU gi Administrative Block ta pangthokiba harau tayam okpugi thoramda haikibani. Mana haike Bharat ki oina University humudra manga leibagi manungda CAU na kumja lising ni taratreta tarahumdoi subom fam kanbang amlakhe. Adubu laibak thibadi kumja lising ni taranipanda kun manga suba rank ta muk hanthaki. Adumoinamak handakti rank haigat pangamlagani. Sahi asigi oinasu Agriculture Research Scientist chamaga taramapan puthokpa ngamle. Mahiroi chamaga yankhaisu atopa leibak ta thaduna ehan baloksing tanaba thorang leire haiki. Traditional University dagi khajikta akoina tongali akoyiti larik tambe ba teaching degree puthokpa research to wa duga extension education maruena akoigi lomi sing amaduga unemployed youth sing si kamai torga moi income si hengat hangadagi moi si kamai to sarkar gi thabak phangdraga su masana masab thabak pijaraga atopad su thabak pibang amgadagi haibagi wakallon da koi sanction jabani akoiga Thoromaduga mari lenena Junior Research Fellowship lising ni taramapanda Fisheries Stream da All India gi oina topper oirakrabi kaisam ginitana topper oirakpa ngamniba asimak CAU gi ojasingna ahenba mityeng thamduna takpi tambibadagini haiba yauna wafum khaya phongdokhe. Mari lainaba mizing aina ko sidi mityeng kha tak changbiraga aduga handak mandate amazulai that is by 2025 to double the farmers income haiba mandate amalai bako size sigi mandate ase khoi kai gumba khogi senior myam sujik lai riba skill or senior my knowledgeable senior myam lai se se myam ni changhan laga moi myam je sum absorb government absorb tak biraga ko moi je thabak pi biraga di sum moina hena yamna ngan achieve tong ngam ni do han thaza. The Cultural Forum Manipur ge humphuma thoisuba kumon thoromga mari lenena sahi sukna satharkhiba thorom singe manung chana Manipur gi tanglaba narrative art form ama oiriba Manipuri wari libagi numit nini chuna sathagadaba symposium ama ngasi Jawaharlal Nehru Manipur Dance Academy gi Priyogopal Sana Auditorium da hongdokre numinini chathagadaba symposium asige manung chana ngasi Soraisam Gunendro Singna wari likhe thoromgi athoiba mithunglen oina sarugya kiba art and culture gi director Aribam Sivadas Sharmana Manipur gi tanglaba wari libagi art form asibu yokhat piduna miyamda khanghanaba amadi documentation tawduna yokhanaba cultural forum na honariba asi thaganisngai ni wari liba asi mamangai dagi ahalsingna yokhat piduna thamlambane mamangai dadi Mahabharat Ramayan amadi Krishna gi wari linarame adubu haujikti Manipur da palamba ningthau singi wari liba thengnare matam gi fajaba mongda onthoklaga hapsinaba asisu tangai fade Hojik lairiba asidagi hena faba mongda thambiraga hanagisu protect tawraga thamnaba honaminasi hiramasida sarkarna pangba yaba matingchu pangge haina phongdokhe. Manipur State Kala Academy na sinduna 38 suba annual state exhibition of art the tha sige kumna pandage mathang thagi ani fawba palace compound leba Manipur State Art Gallery da pangthoklagani hairi exhibition aduda Manipur State Kala Academy Award for Fine Art lising nitra mangada makong mathang takraba painting sculpture graphic amadi drawing na singba artwork kuntra teret utkani hairi Imphal East District Police Commando amadi kunturuk suba Assam Rifles ki apunba kangbuna ngasi nungthil pung mari makhairom taba matamda Kangpopi Police Station gi manung chanba Gamnon area gi akoibam phamsingda thibahumba gi thabak sathabada khulai paiba lalobusingna lotuna thamlamba khulai kya fagatpangam khrai fagalaba khulai sing adudi AK-47 rifle ama magazine ama galoina na kapa yariba maru mapan lethot gun ama lethot maru manga kapa yariba AK-47 gi maru nifutaret lethot ke kapthokraba tongning ahum phangle makatana cycle amadi bi Gamnom gi mafam singda su thibahumba gi thabak sathari hairi Amaromda NIA amadi Assam Rifles ge akanaba pawma phangbadage Imphal East Commando taruk suba amadi kontra suba Assam Rifles ge apunba khutpu amana wangkhai amadi kongbagi akoibam phamsingda thibahumgi thabak chathabada Pripak ki Red Army gi mioi ama kongba ayang pali road crossing Manipur Rural Bank manakta gi fare faraba mioi adugi maming laimopopam Ibom Cha Singh Elias lengakpa chahini funi thoi apokpa laikhidraba El Samu Singh kyamgai khoirom lekai dagini mahakna haidorukpadage Irulbung Kalika Chingda lotuna thamlamba party asigi yamnaba khusu khulaisu phangba ngamkhrai khulaising aduda magazine ga konana AK-56 ama kapa yariba maru nifuhumdoi lethot gun ama magazine mari ga loinana 9mm pistol ani kapa yariba maru taret yauri Idarama akoina ngasai kongba yang puli road tagi nungthingi pung 5 minute 30 ta matamda mase akoina phawani mana haidorukpadagi ma masa puraga
ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯏꯔꯤꯜꯕꯨꯡ ꯀꯥꯂꯤꯀꯥꯒꯤ ꯆꯤꯡꯈꯣꯡꯗꯒꯤ ꯍꯥꯏꯔꯤꯕ ꯃꯃꯥꯡꯗ ꯗꯤꯁꯄ꯭ꯂꯦ ꯇꯧꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ AK राइफल लेथोट गन्स से रिकवर तौबनी अदुन मा से अखोगी 2012 तकी आर्मी नंबर 4011-251 40 बेस ता तनाल दा म्यांमार के एरिया दा ट्रेनिंग फजना तौरब मियो एमने से मसाना दुम सेंग डिस्क्लोज तौजरे ngasi numidang wairam pung mangarom taba matamda moreda lariba nipum daisuba Assam Rifles na akaknaba pawmo phangwadage Indo-Myanmar border area da Myanmar romdagi puthorakpa Daiblo Can Bear page lishing amaga chaniga konana miyo ani fare farba miyo adudi wavagai mayangbam Sarachandra sahi nipumathoi amadi moredage Muhammad Abdul Rahman sahi kuntram doini farba miyo ani adu ngasi numidang wairam more custom preventive force ta sinakrai नीट परीक्षा माई पालकलब कोंगपाल खाइदम लेकाइद लेबा हिजम प्रेमजित अमदी CBSE ना लौबा क्लास 12 एग्जाम दा साइंस सब्जेक्ट मकोक तारकलब TH सत्यजित ओपगी थोरम मंगसी कोंगपाल खाइदम लेकाइद पांगथोखरे हिंगमिनसे अखोई नुपी अमदी कोंगपाल खाइदम लेकाइ वेलफेयर एसोसिएशन अनिना पुलगा सिनबा थोरमदुदा खेत्रीगांव केंद्र के MLA नाहकपम इंद्रजित की लोइनबी नाहकपम रेखा खुराई चिंगांबम लेकाइ जिला परिषद की मेंबर M तोंबा खाइदम लेकाइ ग्राम पंचायत की प्रधान N मुक्ता राजकुमारी हिमिनसे अखोई नुपी की प्रेसिडेंट आई मेमा कोंगपाल खाइदम लेकाइ वेलफेयर एसोसिएशन की प्रेसिडेंट एंजेला सु सरुयाखी MBBS तमनब खलबा हिजम प्रेमजित अमदी CBSE ना लौबा क्लास 12 के साइंस स्ट्रीम दा अहानब पोजिशन तारकलबा TH सत्यजित सिंगी मना अमदी अंगम खुदोल पोचिंग पीदुना इकाई खुनब उठकी थरमदु दा सरुयाखीबा MLA N इंद्रजित की लोइनबी नाहकपम रेखाना हाइकिबदा केंद्र सिगी मनुंगदा अफबा महिरोय क्या थोलपसे यामना फै मही मसिंग तमलिंगै मतमदा थवाई यावबा होनबा कनबा हाइबसी यामना तंगाई फदे लैकाय असिदा अफबा महिरोय अमदी डॉक्टर लेबगी नुंगाइजबा ngасidi सही खरगी मतुंगदा फंगलगनी हौरकलिबा महिरोय क्यानसु मखोइगुमना माइ पाकपा अमा ओइनबा होनसे ngasi mai paklaba महिरोय असिगे मखा ताबा स्टडी सिंगदा अंगम मतिंग पांगनी हाइखे केंद्रगी अमदी कोंगपाल खाइदम लेकाइ सिगी निसे पुरक्तरा ngasi असिगुंबा थरोमो पांगथोइसे अखोइ पुनुमगी याइफबनी पुनुमगी अफबनी अरो मागी मतौ तमदना तुंगा लाकदोरि बैसा मयाम मसु असुमाइना होनगे अखोइसु मंजिन थारके हाइबसे तुंगा लाकदोरि बैसा मयाम मदसु मोइनिगे वखल लंजिन लौरकांदा अफबा केरिया मनटगा कनो इदुगी फिल्म सिदा अफबा ओइरओ हाइबो हाइसे थमजरगा ngasiगे सिगुंबा फंक्शन से मतंग साइसे तंतंग सुमाइलु मा मेडिकल तंबा डॉक्टर मा तंबा हाइबसी यामद्रबदा सही मंगा दि कंप्लीट दम संगदोरि सिगी तुंगा लाकदोबा मागी सही मंगा द लाकदोबा एक्सपेंडिचर द खंगदे अदु मागी लॉस कन एग्जाम पैसा नुसा द खंगद्र का लपम तमदा आइदि माइके दि सु मै मतेंग पांगजगे हाइबदो इ थमजगे मयामदा अदुगा सिगी से एग्जाम द माइ पागलिबा इसा सिसु मागी तुंगी केरे द मागी एग्जाम द करी द मागी एडमिशन मतंग द आइदि माइके दगी दुम आई मतेंग पांगजगे हाइब सुम मयाम मांगदे ngasi थमजरंग मोरे ताउंगदा लंबिगी खुदोंथिबा थौदोक क्या थोलिबा सिगी मतंगदा ngasi नुंथिल मोरे पुलिस यावना ऑटोनोमस डिस्ट्रिक्ट काउंसिल चांदेल मोरे स्मॉल टाउन कमिटी अमदे मोरेदा लेरिबा सिविल सोसाइटी ऑर्गेनाइजेशन के अपुनबा मिफम अमा पांगथोक्तना गाड़ी थौबगी नीति नियम अमदे मोरे कस्टम ऑफिस अगे मोरे इवनिंग बाजार फाउबा रोड डिवाइडर थमना बवारेप लौरे हाइना मोरे स्मॉल टाउन कमिटी की कन्वेनर टी सिसिलियाना खोजेक पीदुना थादरोकपा चेरोल अमना हाइरकले चेरोल असिन मखा तारकलिबदे सॉलिड वेस्ट मैनेजमेंट रूल लिसिंगनी तरातरुक की मतंगदा जून 13 पांगथोकिबा ऑटोनोमस डिस्ट्रिक्ट काउंसिल गे 12 सुबा एजुकेटिव मिफम अमदे मिनिस्ट्रीना थोलखिबा नोटिफिकेशन अदुगी मतुंगिना लाक्लिबा अगस्त अमदगे मोरे टाउन गी ओइना सॉलिड वेस्ट कलेक्शन गी दमक युमथोंग अमदगे लुपा यांखै अपिप दुकान सिंगी ओइना लुपा चामा अचौब दुकान अमदे हॉस्टल रेस्टोरेंट अमदे कमर्शियल सेंटर सिंगी ओइना लुपा चामा यांखै लौरगनी मसिगी मथक्ता गाड़ी पार्किंग गी ओइना टू व्हीलर्स की ओइना लुपा 10 ऑटो रिक्शो वैन इको वैन जिप्सी अमदे बोलेरो न चिंगबा गाड़ी सिंगिना लुपा 10 अदुगा बस ट्रक न चिंगबा अचौब गाड़ी सिंगिना लुपा यांखै पार्किंग फी ओइना लौरगनी हाइरी Students Union of Kanglipak sukna sinduna hojik Manipur da salairiba boarding amadi hostel singi matangda nomugi oiba miyam puna khanane nabagi thorum ama hayeng July 25 konung mamangda leba iboyama sumang lila sanglenda pangthoklagani masida miyam na saruk yabina ba Students Union of Kanglipak na thadrukpa cherol amana khangalakle All Manipur Muslim Students Organization sinduna lamdam masida nupi angangi mayokta satharkliba miyot minai haiba hiramda nomugi oiba khanane neba mifam ama ngasi Manipur Press Club ta pangthokre Thormaduda saruk yakiba Manipur Human Rights Commission के acting chairperson खाइदेम मनीना हजिक लमदम मसिदा नुपी अंगांगी मायोक्ता सथरिबा मियोत मिनै असि
Kokhan ge hairabadi hojik leiriba political system asi semdokpa amadi electoral reform tawba mathau tai. Masida lamda masida leiriba tuan tuan balup singi asoba thodang lei haike. Commissioner local lakpadagi mapung kharadadi police na phaba phangdabado akoi wanted ta ba yaugre danako aduna singma mayam se masai leibana akoi maru ina commission se commission na mi direct dandi pe bungamde adubu commission na sarkar ta marile na authority da si topam thoi haina akoi na maram chana ain ge matungina maram chana recommendation to raga sarkar na amasung authority na pangthok hanana bohna bada commission na achobo role amang lobang ame Tera Paibi Koba non-profitable group amangasi Gari Awang Lekai Imphal da Leva Nirvana Foundation Navalini Astam da Leva Angang Singda Asata Yantokre. Tera Paibi group Thomi Singna Isai Nongmai gi Thormamasu Homadu da Pangthoke. Convener Sally Sharmana Tera Paibi gi Maruiba Pandamdi Horakliba Music Pamjaba Singbo Fida ama piduna makoigi haisingba uthoknaba ni. Loina music pamjaba singna kathokpa haiba tamjangai oiba mayai adu leigadabani haiba wakalda homasida lakpani haiki. Duda akoigi proceedings lakpa khaise ko adudagi lemhoba fund gaise aduduna sigi orphanage sida la akanda sida angang khaida donate tawbane haitare. All Tribal Students Union Manipurna BJP lengak lakpa matamda thajaba ama galoinena singi meheroi khunayai fana bagidamak Maram Chana Takshin Kiba Sing Ngasi Fauba Tabak to Ontorok Tabasi Live Activity Haina Zomi Students Federation Yamnakana Pen of Pongtor Pagolina Atsumna July Kunipangi Ahinong Yaidagi Pungni Funipangi National Highway Ban Kauriba Asi Maram Sai Aduna ZSF Nasu Mapung Fana Sawatkani Hana Lupasina Tadoropa Cherol Amada Herakme Kaksing Mamang Sing Lifeham Loknung the Laiva Yaifulembi Sida V Imagi Kubamgi Lambigi Nagyata Miyamna Makal Makakiagi Usara Sing Takre Ngasi Green Kaksing Green Manipur Kanglipak Haiba Timda Yaifulembi Sidabi Ima Committee na Sanamahi Lining Salai Kaksing Kusamna Sinduna Pangthokiba Uzara Sing Thabagi Thoramaduda Uwa Pami Singbu Nungsijaba Amadi Akoibagi Fibam Kaihandana Ngak Senduna Thamba Pamba Wakal Manaba Miyoi Kyana Sarukyake Thoramaduda Sarukyakiba Chandelgi Soil and Water Conservation Division Range Forest Officer and Munalna Malemgi Aingasagi Kal Kaitharakliba Asidage Kan Bahibasi Akoi Kudimaki Ithongni Maramaduna, Nasi Aquina Taribo Usara Singasi, Akoigi, Quaidigi Naknaba, Ima Ipana Traga, Ishamang Kana, Nintina, Napis and Biduna, Howanava Honaminasi. Nasi Lamdamasida, Long Tadabagi, Low Panbaya, the Bagi Awaba Riba Asi, Aquina, Mau Sabu Matam Sanakal Hogdaba Amadi, Nak Hogdabagini Haiki. Amadi Salai Nachimbiba, a similar Utabagi Purgamsi, Sina Hubam Wera, Queen Matanga, upon Mapunda, Sanchinduna, Equi, Malem Sibu, Yam the Fajaba. Miyoibana hingbada yam nungaiba mafam ama ohenbagi khongjang ase nipung khudimapana akoi sojok pianingi saruk yaningi haibasi aigi tartai thamjagi Paugi meraktana temba bre matangalong minase Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari Adomadongi leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity galoina na khanganba ngamlagani Lamjingba jewelry na pijariba khudong chaba asi lobi hau adongi sana adu sengi na traga sengde haibagi chingnaba du kokhanbiyo Akupa marol gidamak Lamjingba jewelry da lengsinbirao Lamjingba jewelry good quality is our priority Breaking Matunda Mayam Butaram Chobagolena Makatapa Pizari. Thawal District Bar Association, Thawal District Judiciary Board Amadi, Forest Department Akusamaraga, Nasi Thawalgi Court Complex the Usaraka Thakre. Usara Thavaduga Mari Lenina, Thawalgi District and Session Judge, T.H. Simon Singna, Mausagi Kal Karakpadage, Malemasi the Tengariba, Awaba Singasi, Krada Uribasu, Kokan Bangamnabagi Pandam da Nasi Usara Singasi Thavani. Malemasi the Mausagi Kalungana Tambada, Eko Kudimaki, Tawdanglay Haibu Wakalunda Us. Wayan Tapagi Mahuta Namnibamukai Utajensi Haiki. Safe environment, have the Harata or this environment, set up the Mati climate change, Lapa, Asinis in the sea. Then those who Namnaba, Adi, Padam, Nasi Gibbani.
Jiribamgi sorok atingbida laiba aikhoige Ceylon Lyric Club Ceylon Club amadi Veterinary Department Jiribamgo khusamnaduna Kamaranga sorok atingbi amadi Gulartholge akoibada laiba yumda loiba sasan singda hemorrhagic septicemia and blackwater HSBQ vaccine kapthokre ngasigi hida kapthokiba sida yumda loinariba sasan singda blackwater HSBQ hariba laina shina Naraktuna kudakta sibadagi ngaktonabagi lokalakpa session thorangi suruk amani hariba laina asi laktanaba anti HSBQ vaccine thabagaloinena huidasu anti rabies kapthoke ngasi hida kapkiba aduda hui yauna yumda loiba sasan puna humpurom hida kapthoke Manipur lenga ki home department ki cherol amana Tara suba amasung taramatoi suba IRV personnel long nabugidama pangthokiba recruitment the physical efficiency test amadi DPC mai pakrabasingi aiba sangyeng sahi asigi August 5 ge ayupung tara tapa matamda Kumalampak main stadium da pangthoklagani haina DPC ki chairman P Dongel na thadorpa cherol amana hairukli cherol asina makha taribadi candidate singna numit adugi ayupung mapan nangnaba report tawgadabani hairi Konthokjam kendra gi manung sanba Kangmong Gram Panchayat ki MG Narega and PMAYG gi Kumjali singani taranipan taramapan gi oiba social audit gram sabha Kangmong Manglag community hall da ngasi pangthokre Manipur social audit agency gi yojna lama district resources person amasung Imphal West district ki social audit ki team Yaru Bamdiar Jila Parishad SH Malemngan B Laima Gram Panchayat asige Pradhan TH Thoiba Upa Pradhan L Sano Panchayat Secretary Sisin Rose Ward Member CH Ratan Kumar M Bijeta S Rosni Y Sauba I Binarani amasung GPSC gi ward nipan ge job card holder sing na saruk yakhe tharmadu da wa nganaduna yojna lama DRP na haukiba sahi lisingani mari dage hongdokiba Manipur social audit na MG Narega amadi PMAYG gi makhada paikhatliba thabak thoram sing yengchindana quality control tawna thabak thoram sing paikhatlibra job card holder sing gi fampham thokpa hak phanglibra job card holder sing na MG Narega and PMAYG gi matangda gyan tadaba lebasing gyan tahana pangthokpani haikhe people's complaint or any suggestions the job card holders has. So after this Gram Sabha, Social Audit Gram Sabha, we provide 30 days to the implementing agency for the action taken. Like they have to, they are given 30 days for the to provide actions to the Manipur Social Audit Agency. Thobal District ki Wangjing Tenta Community Development Block ki makhada leiba Wangjing Gram Panchayat ki oiba sahi gi akhanaba Gram Sabha ma ngasi Wangjing hodambage mipun sangda pangthoktuna senba sahi lising ni taranipan taramapan gi manungda GPSC na MG Narega gi makhada sukiba thabak sing amasung PMAYG gi makhada sakhiba yumsing gi akupa social audit tawkre laikai gi hal kaisam sawbana chairman oiraga pangthokiba GPSC gi ngasi gi social audit Gram Sabha du da Gram Panchayat asige job card holder singna lisingani taranipan taramapan gi manungda sukiba thabak sing makoina phangkiba kusumal amadi lakadoriba senba sahi lisingani taramapan kunda GPSC na miyam gi damak paikhatkadaba sakwa thorangi thabak sing kupna khanene nakhe Manipur Social Audit Agency na Wangjing Gram Panchayat ke khusamnaraga pangthokiba ngasige Social Audit Gram Sabha du da MG Narega gi maramda wanganaduna DRDA Thobal gi program officer S Nabasandrana MG Narega scheme asi yamna phajaba scheme amani scheme asigi pandamdi aikhoi isai sana aikhoi gi lekai samgalasi isana senthok lambi pijaduna sakhatpa khunai amamam oiminarasi haibani scheme asida sahi amada job card holder amana numit chamani thabak pigadabani hairebasu Manipur dadi marilenaba Gram Panchayat singna matam chana thabak sukibagi utilization certificate UC pikhatabana numit chamani suna thabak pibangam dabani adubo numit kuntrani di thabak piri Manipur government na lakadoriba senba sahi lisingani taramapan kundadi numit chamani suna thabak pinaba panam thamli kusumalsu mathangi senba sahi dagi nongmada lupa chaniga taramapan da hengalagani haikhe Laibag asida yum leitaba lehaloi haibagi pandamda Bharat Sarkarna Pradhan Mantri Awas Yojana Arvan PMAYU gi makhada yum sanaba paikhaliba thabak asugi matangda miyamda khanghanaba Manipur lengake town planning department gi meeting makhada ngasi Thawal town da hiramasigi matangda awareness piba street play ama miyamda utkrai Nokfode Cultural Foundation na lanthoki ba street play aduda saknaraba actors singna PMAYU karamna phangadage amadi kanaba si kana na lobo yabage haibagi matangda miyamda sugaina paujel piki Street play aduda Thawal Municipal Council gi chairperson TH Siamo councillor sing ward member sing staff sing amadi miyamna minyeng takhi Laibag asida leiriba cinema hall punumakta sahi nauriba angang sing gi mayokta sathariba miot minegi matangda awareness oigadaba short video clip sing helpline number galoinena kapnaba Supreme Court na khangan krai
Court asigi amicus curie na oina tingbang kiba Senior Advocate V Girina Justice Chief Justice Ranjan Gogoina Lucingba bench amada sahi nauriba angang singbu namjan and technabagi thodok kaya sibu thengnanaba kholakiba wafam amada cinema hall amadi atai miyam tinbam fam singda child helpline number galoina miyam da awareness piba video clip sing unaba suggest torkibane panbayabadi awang gothaki wire loising asige makai dagisu tha sige tarani thoida sahi nauribi nupi masa singbu namjan and technabagi chang hengalakliba asigi matangda protection of Children from Sexual Offences POCSO Eki Makada Kwaidagi Kesiam Nalaiba District Singda Center Sing Sentang Makada Akanaba Court Sing Linkanaba Kanakiba Lakrabane Luinana Senior Advocate Asigi Maikadagi POCSO Eki Section Taramapangi Makada Akanaba Special Juvenile Police Unit Amasu Hangdongi Wafum Supalibane Awang Numpok Baraki Manungda Asamna Ahanba Bamboo Industrial Park Yumbu Oigadori Industrial Park Ase Asamge Dima Hasau District Mandar Disada Sagadoribane, Hiramasigi Matangda, Union Minister of State for the Development of Northeastern Region, Jitendra Singhna, Mahaki Twitter da Lautoki Bugi Matungina, Project Asi, Sarokna Lam Hector Humudra Mangada Lupa Crore, Yankairum Sangna Sagadoribane, Project Asigi Principal Approval na Sahi Asigi Augusta Piragane, Project Asi Lakaduriba Sahi Lishingani Kunmathoida, Mapung Fana Loishina Pandam Tamle. Central Government ki Maikadege, Atopa Project Amasu Arunachal Pradesh ke Itanagarda, Northeast Council ki Makada, Senganaba Thorang Tore. Minister Namakatana project asi Modi Lengake first 100 days agenda gi saruk amoina chawrakna lupa crore yankai changna lam hector humudra manga chawbum phomda sagadori bane haina makatana tweet tawkhe Thasigi kunhumdoida lukram nairak machinda Sanjoy atopa mingna Bahadur Kauba samkakpa silmi amana mong maril tadaba wangang khiba amadi thokiba thodok aduga All Manipur Barber Association ga karigumba hiram amatada mari lenade Association asida kanagumba organization natraga lanai me amatana kihan khangalakpa laiti harakli Seltum ningthina manage toba amadi Sanmilonda chawkhatpa purakpada mathau taba loksing sing pinaba pandamda MCX Investors Protection Fund Nasinduna Financial Literacy Seminar among us North East Laiba Hotel Imphal da pangthokre Tormaduda investors sing state asida Laiba companies sing gim hitching saruk yake Adi Sanman adi asset problem khoi thado paisa on thok adu bod invest to mang ki jam yore sugum ba singje khoina praja singda financial literacy adi sumagi awareness singje toina to butar gadi soidna ki Manipur ju khoi well educated oiba sumagi maramda adi investment je toan ba khoi government ge regulatory body gi makha da lakpa investment scheme jing khoi Manipur ju jam saun khoina participate to ngamgani habgi asadane khoi ngasi pangthok sari je State Ayus Society Manipur Directorate of Ayus Lampel Patna United Youth Club Kangabok Kakusanaduna Nomagi Oiba Free Ayus Health Camp Kangabok Maisnam Lekai da Pangthokre Public Health Outreach Activity gi manungsana pangthokiba camp aduda Kangabok Maisnam Lekai amadi akoibagi mioi kya da lemna laing pibaga loinana hidak langthak singsu lemna phangankhe Hojik amuk sanabagi pau phangbigani District Football Association Thawal Sinduna Thawal gi Sawyama Higher Secondary Playground da ngarang dagi hogduna satharakiba anisuba under 13 Boys Football League Tournament lisingani taramapan gi ngasi sanakiba ahanba match da Group B gi match da City C Hairokna OYCA Okrambo Panjil anisino da maitiba piki anisuba match ki oina CDO Charangpatpo Fida Tenthana Panjil anima da maitiba piki Tournament asigi hayengi ahanba match da Group B gi oina OYCB Okram amadi UMFC Moijing anina sanagani aduga anisuba match dana SWYC Sarangpat amadi BYFY Yaripok anina sanagani Tha asigi kunithoi dagi hogduna numit mari ni chupna satharkiba tarasuba Imphal East District Shooting Championship Competition gi mana mathum ngasi yanthokre Imphal East District Rifle Association sinduna Kumalampak Shooting Range da pangthokiba competition aduda nupi sanaroi kunmari amadi nupa contractor na saruk yakiba galoinena competition aduda anuba district record tara thambaga loinena manava record ani thamke ngasigi Kumalampak da leiba shooting range da pangthokiba manayan thokki thormaduda saruk yakiba Imphal East District Rifle Association gi president N Indrajitna Manipur da shooting masana asi hana lairamba phibamga yengnaba matamda afaba maikaida ahomba kaya lakle adumapu sanabada changba polam leiba ngamdabagi awaba kaya di anuba mayuknari haike
national medal lobby si yam kan hot na ba madarkar lady na ipanjaningi auna akhoi huji akhoi gi anoba Manipur Rifle Association gi managing committee khan badangai ri anoba secretary anoba president anoba mayam huji gi committee sina huji gi handaki national level da medal pornab gi dum ta kan ba training ju akhoi hanadi hauna training si phajana pi be hankali adubo akhoi gi laibak thiba mana khulai nung da khulai da kitang akhoi gi outdated work pa anoba latest equipment phangdabagi kitang problem am sulei Housing asin nung tilda phone kiba Manipuri Pau se singe maruga pau mu pune yaminase. Kanglaipak ki maira landslide thok tuna Imphal jiri lambi da gari ma phumjin kre yum mari nansin kre lambi faunadri hepatitis tagi aikoi punna cheksin minasi Radhesham Jenims ta hayeng dagi lemna layeng ba hauragani Bhimo Bharat lairiba university gi manungda CAU na nauna awang mafam ama kanba ngamlagani Vice Chancellor Pauzel Standard Robert School Boarding gi fivam ubada mama mapa sing angakpa oikre Minister Sam Kumar ki order reserve tawkre MLA taret ki hearing chayol mari yaithokre action hanba ngamdaba laibak thivani Bruce kaw gi mahiroi tara ARS examination da khalakley Pandam Lengak loising na famtol tanaringai da miyamgi isu singdagi thorakwa afafatagi thodang pumba lengak na pugadavani Sunil Karam boarding lehova hosteler singi polam sing lauthokre baby tsunami si case yamna sensitive oiba leibak mai chakpa yabana lengak na akanba miyeng changu emsu Kangla Pau Mukhyamantri na baby tsunami si case CBI da senior gini thaja piraga yabra chenaba sing khudak ta thidoktuna chairak pi hovana afabo oigani coordinator Imphal jiri lambi gi mafam kaya da chingning khaiduna chauna apan pi duna gari kaya panduna leire Integrity Protection Day thorum pangthokre Aroibada maroiba pau mukana thamjari MLA Nipan gi mathakta thangal ki ba disqualification gi hearing ase assembly gi tribunal da chathakre Syam Kumar gi rai mathang thagi humda lauthona ba reserve tawkre MLA taret kina sayol mari yaithokre TUC na mahiroi baby sana misi gi aseng badang lalanjin puthokpa ngamba mioi da lupa lakh manga gi reward lauthokre Atsumna kaukiba pung nifunipan gi ban matam khar gi oina handokre Nongpok laurembam gi uyok chingna layoi khraba ipai pusina mauksa gi khalkai dana bahona rami haibagi mayik lara bu khudam oihori Thawal District ke Wangjing Haitupokpi Lekai da sahi taramathoi rong ge angang ama Japanese encephalitis na naba thengnare ngasi gwe na di matang sida Manipuri Pau lojare Times of Manipur gi Manipuri Pau yang bir bising ba mu kana khurumjari